Imphal West District ki manung chanbada leiba Langthabal da leiriba Haibok ching asibu Reserve Forest oina thamnanaba ngasi phong ki ba state ki cabinet mifamna warep laukhre. Chief Minister Nongthongbam Birena Northern Frontier Railways ki Chief Administrator Hitendra Goyal ga unaduna Manipur da rail lambi amadi masigi infrastructure sing ningthina fagat hanaba honabagi matangda wa khanakre. Government employees singi salary amadi thabak pothara singi pension ningol chako amadi diwali gi yenglaga October 18 da yenthokna naba tangai fadaba thabak sing paikhat pinanaba Treasury and Accounts Director da khanghankhre. Amadi kombu kuki ohenaba hotnaba leptri komdi yek salai leizaba yelhomini utangbi kuki gumba natte haina Federation of Haumina phongdokre. Kurumjari ISCOM News ki Manipuri pau mi jeng tabiri bukhai pumnamak po Olivia ta khelam na taram nok chari hosek pau sandong na pizari. Imphal West District ki manung chanbada leiba Langthabal da leiriba Haibok ching asibu Reserve Forest oina thamnaba ngasi famkiba state ki cabinet mifam na warep laukhre. Masigi mathakta Manipur gi tampaki mafam kaya da leiriba ching macha sing haibadi molehill sing asibusu protected forest natraga reserve forest oina thamba yananaba survey tauba haunabasu ngasigi cabinet mifamna thabak paikhatba yana haina yanake. Ngasigi cabinet mifam adu hek loibaga Manipur government ki wangang loisu oiriba Minister Dr. Sapam Ranjan na ngasi DIPR gi auditorium da pangthokiba paumi singa unaba amada haikibada wafam sing asigi matangda cabinet ta khanghankiba wafam sing sugaina thamke. Minister Dr. Sapam Ranjan na haikibada Haibok ching asi miyamna laifam oina su launabata natana u kaya marangkain hoba yengbada su yamna fazaba mafam amani hariba ching asibu ngak sena thamduna yokhatnaba pandamda Indian Forest Act 1927 gi under section 4 gi makhada Haibok chingbo reserve forest oinaba cabinet na ayaba pikibani haike. Masigi dama kumja Englishingani ga tara mari gi December anida thokiba gadget notification amagi matung inna Haibok ching sang asibu revenue village oiramba adushu semdok tuna reserve forest oinaba thabak paikhatpadasu yanake. Masiga loinana Manipur gi tampaki mafam sing da leiriba ching macha sing haibadi molehill sing asisu u kokthorakpa leibak leistilakba koksilakpa sing asigi yenglaga molehill sing asi protected forest oina thamba yagadra natraga reserve forest oigadra haibagi khangdoknanaba survey gi thabak hauba haina su cabinet na warep lauke. As all of us know that this Haibok Ching, which is Haibok Hills, which is situated in the Langthabal area of Imphal West, is considered to be very sacred, and the biodiversity that's also found there, it's also very important with the beautiful landscapes and the and it was felt that we need to protect this hill by turning into a reserved forest under the Section 4 of the Indian Forest Act 1927. So the cabinet in its sitting today has approved that this Haibok Ching, which will be now a reserved forest under the Act, as I just mentioned. And along with this, all the molehills, all of us know that we have many molehills in the valley region where many of them have a different. Chief Minister Nongthongbam Birena Assam gi Maligaon da leiba Northern Frontier Railways ki Chief Administrator Hitendra Goyal ga ngarang mahaki banglo da unakhrei unaba adu da Manipur da rail lambi amadi masigi infrastructure sing ningthina fagathanaba hotnabagi matang da wa khanaki hairi. Government employees singi thagi salary amadi thabakti potharaba miyoi singi thagi pension sing October 18 da yenthokna naba tangai fadaba thaurang sing matam chana paikhat pinanaba ngasi Under Secretary Finance Government of Manipur K Kenneth Sarmana Treasuries and Accounts ke Director da aiba cherol thaduna khangan khrei hiramasiga mari lainana ngarang Chief Minister Nongthongbam Birena ningol chako wamadi Diwali kumhaina lakpada Manipur lengak na lokhatlakpa thaurangi manung channa lanjenariba miyoi singda lupa lising amama
COM की सेंफम कुमहई सिंग असigi मांगोइना येंथोकपगा लोइनना सैलरी अमदी पेंशन सिंग अक्टोबर 23 दा फंगहल्लगनी हाइना पाउमी सिंग की खुथांगदा लाउथोखिबा लेख्रबनी मसिगिदमक ट्रेजरीज एंड अकाउंट्स डायरेक्टर ना GDO सिंगदा मरी लेनबा ट्रेजरी सिंगदा सैलरी अमदी GIS सैलरी की बिल सिंग अक्टोबर 19 फाउगी मनुंगदा थाजननबा पाउताक पीबीनबसु अंडर सेक्रेटरी फाइनेंस दा खंगहनख्रे हाइरी COM फुरुपु कुकी ओहेन्नबा होनबा लेप्ट्री COM दी येक सलाई लेजबा येलहौमिनी उतांगबी कुकी गुम्बा नत्ती हाइना फेडरेशन ऑफ हाउमिना फोंदोरक्ली फेडरेशन असिगी पब्लिसिटी एंड मीडिया सेल की रॉबर्ट COM ना थादोरकपा चेरोलमदा चही लिसांग सितना कुमजा कया पांगथोक्तुना लाक्लिबा मेरा हाउ चोंगबा थौरमदा येलहौ फुरुप येक सलाई चासिंग मसक ताक्तुना लाक्ली हंदक चही की थौरमदसु COM सिंगना मसागी फिजेट लेटिंग सेतुना सरुक याखे COM की ओइबा फिजेट लेटिंग बु चिन कुकी की फीनी हाइना ओइदबा ngangbada ikaiba khangdaba PS Lufona फोंदोरकपा थेंगनरे 18th century da kuki na Manipur da laktringi mamangdagi COM furupna sizinnarakhlaba fizol asigi matangda puyada mayek sengna palli masi fungwa wari nate asengba khudam changdamni hairaduna COM furup pu kaidawnungda kuki chinghanba sungamloi amadi namthaba sungamloi haina mahakna makhatana फोंदोरकली Tangkhul Eze Katam Now Long Haibadi Southern Tangkhul Student Union Amadi Jingso Katam Now Long Haibadi Eastern Tangkhul Student Union Anina Housing Center Amadi State Anina Kamjong District Manungda Indo-Myanmar Border Fencing Tawbiki Thabak Paikhatnanaba Lauriba Wareb Asida Yaningdaba Fongsdorakli Mahiroi Lup Ani Asigi Maikaidagi Border Pillar number 6 Amadi 124 Manakta Border Fencing Tawnanaba Honariba Thawong Asibu Yaningdaba Udlakli Maramasina Border Fencing Tawbiki Thabak Khudakta Handokadabani Haina Southern Tangkhul Student Union ki President Wartriso Kashungna Khanghalakli Nakalamaromda Naga People's Front NPF nasu Nagana Tariba Mafam Singh Sokna India Amadi Myanmar ani gi marakta border fencing tawnanaba honariba khongthang asibu agan mamongda yaningdaba fongsdorakli NPF na hairi madudi ngamkhai sambal khadringaida maihorol dagi leirakhiba chapchaba ngamkhai paring khangdoklaga thabak paikhatkadabani adunatana hekta ngamkhai sambal khajin bayaroi khage hairabasu puwari dagi leiraklaba traditional boundary masak hana khangdokadabani loinana mari leinaba singnasu hana paudok naramgadabani hairi Manipur amadi Myanmar ga tainaba ngamkhai gi sarukta KNFB ni chingnaba sing amadi Myanmar gi lal holup ama oiriba PDF ki apunba khutpu amaga ngarang Myanmar da leiriba lal holup sing gi apunba kangbu amaga khut thoknabagi thodokta lona thingkhraba lal holup PLA gi mioi ama amadi Pripak Pro gi mioi ani leikidre hairi atopa mioi amana Myanmar gi lal holup singna phaduna pukibadagi mafam khangdana leiri hairi ngarang urkhul amadi Myanmar ani gi tainaba Lalim haina khangnaba mafam amada awang nongpok state singi lalhauba khara leire haibadagi mafam aduda Myanmar gi lalhaulup sing haibadi KNFB amadi PDF ki apunba kangbu amana sangsilaktuna attack chatharaki maike yani gi marakta pung kaya khut thoknaraba matungda PDF ki lalhauba ani su sikhibaga loinana PLA amadi Priprak Pro gi mioi ahum sikhi hairi ngarangi khut thoknaba aduda leikidraba mioi sing adudi PLA gi captain oinam gulu amadi Pripak ki Captain Wahengbam Sarit Kumar amadi Lance Corporal Bonisana Kawi haina Priprak Pro na thadorakpa cherol amana khanghalakli adumoinamak thodok aduda misimina kaya yamna yaukhibagi haiba chapchana hauzik fawgi yoina khangbangamdri Maragasida People's Revolutionary Party of Kangleipak Priprak Pro gi Assistant Publicity Secretary L Ningsing bana thadorakpa cherol amana leikidraba yawal lanmi ahumgi Mafam da KCP, KYKL, Priprak Pro, RPF, PLA amadi UNLF ki maikedi awawa fongsdorakli cherola sina makha taraduna October kulhumdoi inglisingani kunmari gi ayuki pung manga tawa matamda yawolup taruk KCP, KYKL, Pripak Pro, RPF, PLA amadi UNLF ki apunba yawal lanmina Manipur gi ngamkhai ngakpagi thabak chatpada PLA gi lanmi captain oinam gulu atokpa ming babu apokpagi ming o kunjo singh apokpagi mingna o pisak debi Pripak Pro gi
Fingang Lanmi Captain Wahengbam Sarat Kumar Atopa Ming Sopaiba Apokpagi Ming W Devasing Apokpagi Mingna W Memcha Leifamna Hiangdam Awang Leikai Amadi Lance Corporal Nongmaithem Bonisana Atopagi Ming Nongdon Apokpagi Ming N Viraju Apokpagi Ming N Sangita Leifamna Wangkai Angom Leikai Degi Yawol Lanmi Makwe Ahum Ima Leibaki Damakta Tawaina Ponta Pikibane Thokiba Thaudok asi Yumlo Nariba Leibak Anibu Thugairaga Kuki Furuk ki Leibak ama Semanabagi India government na sillaga Insillaga Thamliba KNFB Singa IOF Singa Punna Lumduna Leiba Mafum ama Thugaibada Thokiba Thaudokni Leikidraba Makhoi Ahumgi Imung Manung Marimata Amadi Makhoi ga Tinaramba Miyoi Singi Pukning Wakhal Nungaitaba Awaba Potlum Singbu Party Taruk Asina Punna Saruk Yazari Makhoi Ahumgi Thauna Lingzelbu Matam Pumbada Yawol Lanmi Singi Langi Lamzing Lamtak Oirsanu Haina Party na Yawol Lup Sing Amadi Miyamgi Mafamda Fongdorakle Uning Thaukansi Haibigi Kolauda Directorate of Environment and Climate Change Nangasi Luwang Sangbamgi Akoibada Leiba Jingkhong Singda Uning Thaugi Chara Thakibagaloinana Miyamda U Chara Sing Yenthokre Masida Natana Luwang Sangbam Maning Lekai Community Hall da Plastic Bottle Bank Singsu Yenthokre Haiba Thoram Asiga Mari Leinana Stocking of Fish Fingerlings in Community Ponds of Manipur Haiduna Chief Minister gi meeting Makada Laukaliba program asigi manung channa Laikai asida leiriba Pukri Achauba ya Pukri Achaubada Yamlaba nga macha sing thadaki Punna Pangthok Minakhiba Thauram Ani asida Chief Minister N Biren gi loinabi N Hiaino Environment and Climate Change ki Director T Brazamani Fisheries ki Director H Balakrishna Amadi Thauram Ani asibo Sinlang Liba Luang Sangam United Club Organization Officials Amadi Laikai gi Miyam na sarukya ke Ngasigi Thauram asigi mari leinana Paumi Singda Fongdokibada N Hiaino na hai Lamda masida Mahausagi Fal Kaithartuna Aing Asagi Changda Yamna Hengalakliba Asi Kannanabagi Pandamda Leibaga Sigi Chief Minister Gilichung Makada State Tree Oiriba Uning Thau Thabagi Thabak Asi Paikhat Pani Loinana Lamdam Asi Ngagi Mipal Tangdabagi Pandamda Paikhatlakliba program Asigi Makada Nga Machasing Asi Thadabani Mapandiki Puselakpa Ngadi Patraba chemical kaya ama yaubana Chabada Hakchang Sokningai Oi Adubo Lamdam Asigi Ngadi chemical Amata Yaudabana Chabada Akaibalate Loinana Ngasi Thadaribanga Asi Piklingaida Padok Piganu Hairaduna Manipur Asi Ngada Mipal Tangdabo Helasi Haike Sarsi akui mangsan mangi dorabasi amuhana yokhatna bagi dauta lekai kuding da satuna u thaba uding thau sarsi thaba dagi akui green river sal loina ba u asangba kano oina ba thaba duga loina na fishery department ka su kano satminara ka akui nga masa mayam akui mapan dai pusakli lagi ba nga mayam se pusalakta akui manipur sida akui pothok se marang kaina phangna bagi damakta akui pangthok chaba program ni duna akui nga masase thada dana akui afaba mapa laina tina sendaba afaba nga har yaudaba organic oiba nga saduna laina tina mayam nga thoknaba soina nga mayam pu thoktuna mapande pusla puse thingnaba dugi makada sathajabani Mini Secretary Thawbalda Leiba Manipur Lenga ke Department Singda Tongan ba Loop Singna Puba Thangba Ngamloidaba Cell ge demand Tawbiganu Haina ngasi Jadio Zone 3 Thawbal gi Office Mamangda Wakat Mifam Kre Thawbal Mini Secretariat Manungda Leiba ZTO ICDS One Stop Center Nachingba Department Singi Staff Singyaw na Chathakiba Wakat Mifam Aduda Puba Thangba Ngamloidaba Cell ge demand Office Singda Tawbiganu Journal Education Office Education ga Mari Leinaba Loisang Sing Free Zone Ohenbiu Mini Secretariat Manungi Office Sing Maru Aina ZDO ICDS One Stop Center na Chingbada Cell gi demand Makhatana Tawbiranu Lan Ginamada Miyamdagi Kudong Chaba Ka Hen Lobiganu Employees Sing the Puba Thang Bangamloidaba demand Tawbiganu Haina Thaba Play Card Sing Sizanaki Red Zone Oiriba Kamong Dashu Makhal Amategi Senkai Tungkai Tawbiganu Haina All Kamong Clubs Coordinating Committee AKCCC Amadi All Kamong Laikai Mapangi Maira Paibinangasi Kamong
Langol Zammayai Lekaida Wakat Khongzang Sangsin Wakat Mifamaduda Red John the Ladiba Miam Bunuk Sibiu Amadi Red John Oiriba Kamong Eriada Makal Amatagi Senkai Tumkai Tawiganu Hainataba Placard Kayasu Sizinaki Bagaluina Kolau Kayasu Lauke All Kamong Maira Paibi Apunba Luke President Haikruzam Premabati na Fongdo Kibada Manipur da Thokliba Irang Asi Hek Haurakpadagi Kamongi Miam Nasu Sarukyaduna Lakli Makata Nasu Sarukya Kigani Awaba Kaya Kangliba Amadi Lebaki Oiba Tabak Kayada Taudang Yariba Red Johnsu Oiriba Kamong Miam Gi Awaba Sing Kanbiraga Kanagumba Amatana Kamong Kulda Makal Amatagi Senkai Tumkai Taupitanaba Mari Lenaba Pumnamakta Apil Tauki MSPDCL के ऑफिसर सिंगना तोंगान तोंगान ब मफम द रेड चथबदा मई हुरा लंबा थेंगनबदगी IED2 डिवीजन एरिया दगी कंज्यूमर अनि IED3 डिवीजन एरिया दगी तरुक IED4 अमदी थौबाल डिवीजन एरिया दगी अहुम अहुम कांगपोकपी डिवीजन एरिया दगी अहुम पुन्ना कंज्यूमर तरा तरेट फागत पंगम ख्रे लोइनना मई खजना थी दबगी कंज्यूमर तरेट मई डिस्कनेक्ट तौख्रे हैरी मखाताना मई फाबगी ड्राइव असी सथकीगनी हाइना MSPDCL की एग्जीक्यूटिव डायरेक्टर कमर्शियल कामई गायकुलुंग थादुर किबा चरोल अमदा खंगहलकले All Manipur Ethnical Socio-Cultural Organization na ingkumja inglising amaga chamapan marfutara humdoidagi hauna pangthoktuna lakpa aikhoigi iche ichal singbu ningsing banumit ningol chak kobagi thoram kumsi chahi sigi oina pangthok chararoi haina organization asigi publicity secretary Dipu Wangkhemna thadorakpa charol amana phongdorakle charol asna makha taraduna lisang sitna chatharakliba lenga ki communal politics na ngasidi isagi haurofom oiriba khweri nawfam takraba iyum ingkhol asidashu changba ngamdaduna Saidangba amagi matawgum aikhoi khudingmakki mafamda thokhlare asuk chiraba matam asida Manipur miyamna haukraba puwari neinaduna aikhoi kanano haiba adu khangbagi matam oire ingumja inglising amga chamapan nifutare ta semkiba Manipur Constitution Act 1947 gi makhada leikiba iramdam asigi pak chawba khudingmak kaukthokuna ngasi ngarangtagi oiba political map asida ngasigi mirolna aikhoi gi asengba masak oina urakle masi uhannabagi damak iramdam asida Sum charaba education na leibak amagi manglan amasagatuna mangfauna hanbagi khudol oina ngasigi ani shuba chahi taret khuntak pa ama lamdam asida haukiba chahi day 3 May inglising ani kul humdoi degi thoktuna iche ichal ibung ipa icha kaina khibagi mitlu pirangi Marak asida karamba khudol no asigi lengak asina Manipur gi ningol oibi khudingmakta tamgadawriba haiba lengakna laukthokliba mi amagi lupa listing amadi temporary fabricated house khara sariba asina leiba leitana len khraba aikhoigi hanagi leizaramba lauri ingkhol yumphamda nokhiba momon minok adu fangba ngamladra haiba achobo wahang ama hanglakle United Committee Manipur UCM Yaripok Unit ki office sama Yaripok Bisnu Nahamaya Lekai dengarang hangdokrai UCM ki secretary organization Dipanjit Ningthauzam UCM Yaripok Unit ki chairman Nangmairakpa Mani amadi UCM ki district affairs secretary Maisnam Ongbi Manglembina mathang sitna athoiba mithunglen thoramapu amadi akhanaba lengbirakpi oina saruk yaduna office asi hangdokhe athoiba mithunglen gi warol da Dipanjit Ningthauzam na haikibada Yaripok unit asigi thaupuri sing asi mifam pangthokpa aduga unit asigi miyamga wa khanaminaba matamda office amagi tangai fadaba lei hangdogliba office asina UCM ga miyamga naksinanaba thabak tawminabada hena khudong chargani loop ki chana kanglon amadi executive singi apunba warep lominarga punna thabak tawbiu haina appeal tawkhe Indian Red Cross Society IRCS Bishnupur District Branch ke life member oiramba kumbidagi khangembam sundar chahini funitoina masagi anaba amana maram oiraga ngasi khanghodana leikidabada district branch asina leikidraba sundar gi yumda chattuna angamba tengbang pibaga loinana awawa phongdokre awawa phongdokpaduda IRCS Bishnupur District Branch ke Vice Chairman KH Leela Chandra Secretary Dr Huidrom Roman Joint Secretary Huidrom Siamchan Committee Member Wahengbam Tolangau
Mairakpam Khogendro amadi atei thomi sing yauna saruk yakibasingna minute ani tumina leptuna awaba phongdokhi loinana leikidrabagi thawaina lairamlenda ingna chukna leirunaba taibang sembi mapuda thongni khibaga loinana imung manungi awaba desu saruk yakhi Lilong da laiba Mari Suba Sam Rifles na Lilong United Clubs ka khusam naduna nongmagi oiba lem na ana laying bagi camp amang asi Thawbal District ke Lilong Haurebi mayai lekai da laiba Edgar Ground da pangthokre ana laying bagi camp aduda CDR 9 sector gi Brigadier Ananya Bora for Mari Suba AR gi Commander Colonel Sandeep Mishra Lilong United Club ki convener Sajad Buyamayum amadi social worker Mufti Sabir Shah amadi Saji Ramisu sarukyaduna camp aduda hakthengna yengsin ke ngasigi camp aduda Mumbai da best over surgery ophthalmology orthopedics gynecology medicine amadi pediatric specialist doctor kayasu sarukyaduna maikai adumgi nupi angang amasung chahi yamlaba ahal kayasu yauna miyoi cha kayada lemna ana layeng bagi khudong chaba fangan kibata natana hidak langthak singsu lemna yenthokhi ana layeng bagi camp adu pangthokpagi matangda Lilong United Club ki convener Sajad Buyamayum na phongdok pawmi singda phongdor kibada madam sangna masa na duna leiribasing amadi athapada chatuna anaba layeng bangamdrabasing adugi mateng pangba oina ngasi Mumbai the best over specialist doctor kaya marum camp asida saruk yahanduna miyamda lemna ana layeng bagi camp asi senjabane camp asina tinjang kaijang daba masa mau fona leiba iramdam Manipur ama ohenbada chauna mateng panglagani haiba wafam sing phongdokhe Mumbai the best over dumba doctor specialist kayana mapung oina lembira kanda tongan by kogi specialist haibide kogi medicine orthopedic adigi dermatology aduga kogi kai haitare kogi medicine gi tongan ba kogi kano mayama specialist mayama lembira kanda haiba koi layeng patha basi koi chathabane loinana army gi side tegi kogi assam rifle gi side tegi asigumba kogi pre medical camp asida hida langdana singbasu free the land blame na koigi provide to ba ko lem na yen thokpagi thoromom su yawi masigumba koigi kano pre medical camp ase tongan ba koigi lilongi mafam kaya ma da koi pangthora khani ai bagi lilonga samra phalgi side tegi so koi thajabapi MSRLM Juribam District Nasenduna debriefing session of the 15 days SHGS IDPS exposure trip to the Bihar Institute of Public Administration and Rural Development Kamari Lenana ngasi Gayada Thoram ama pangthokre Thoram aduda nongchuk ngakpi Juri Women's Multi-Purpose Cooperative Society Limited Juribam ki Secretary K Kunjamari Devi Boro Bekra Sidi Block ki SDC Assistant Nodal Officer Relief Camp Juribam Moirang Them Devanand Singh SDC Headquarter Atom Bizendro Singh Amadi District in charge the MMU Juribam ki Wahengbam Prem Chan Singh na Mathang Sitna Jeb Guest of Honor Amadi President Oina Sarukya K Thoramaduda MSRLM na ngaklo pidiba nongchuk ngakpi Juri Women's Cluster Level Federation CLF Managing Committee Kuntra Taruk Community Facilitator Tarani Thoi Bank Sakhi Gather Singh Su Sarukya K Niyom kaina ngamkai paringda lo na yadaba mongda pot puthok pusen tawbabu thingnana balakhatlakliba khongthang amada Meghalaya da leiba Border Security Force BSF ki kangbuna Meghalaya amadi Bangladesh ani gi taina bangam khaidagi lupa lakh 13 hengadaba Miram da lot na thadok pa yadaba potlam kaya fagat pangam kray ngarang BSF ki Mari Suba Battalion gi kangbu amana Bangladesh ta puthok kinaba honaramba san kun taret fagat pangam hoke hairiba san sing adu tungda PPP Muktapurda khusinakre hairi Nagalamadana BSF ki chamaga marfutara humdoi shuba battalion nashu is Khasi Hills District ki International Border mayadagi che chang sudana Bangladesh lomda puthokna na bahonaramba ake amogi potlam sing pik thana yawba gari amasu phagat pangam ki hairi Hauzik sanabigi paw mukpizari
Manipur Basketball Association Sinduna Chaliba Tha Asigi Tarani Pandagi Brahmapur Nahabam Basketball Court Chatharakliba Kunipan Suba State Youth Basketball Championship King Asi Sanakiba Nupa Kanglup Ki Match Amada Model Club Chingamakhana Sainik School Imphal Bu Score Taramapan Taratarukta Maithiba PK Atopa Match Amadana CYLC Chingamathakna Saint Xavier Majuron Bu Score Yankai Matoi Kuntra Marida Maithiba PK Championship asigi nupi kanglup ki ngasi sanakiba match ta YOSC Khuraina RK Sanatombi School Pangai Bu score kulhumdoi mari da maithiba PK Championship asigi nupa kanglup ki semi final match hayeng nungthel pung ani makhai tabada LMYV Elalambung amadi CYLC Chungamathakna sanaragani nungthel pung 3:45 da ESU Wangkhai amadi Youth Club Uripokna Anishuba semi-final match sanaragani hairi. Nupi Kanglup final match na tha asigi kuntarukta ESU Wangkhai amadi YOSC Khuraina sanaragani. Hockey India ki medyang makhada Tamil Nadu na yumbu oiraga Chennai da lakliba November mari dagi horaga taramanga fauba pangthokadoriba taramari suba Hockey India Senior National Championship da sarugana na ba Manipur Hockey ge man team Semle haina charol amada khangalakle charol da makha taraduna Manipur gi team da punna sanaroi taranipal amadi official mari khankibada Moirang team Rinas na head coach oiragani Khetri Mayum Romes na team coach Lisam England na manager amadi Moirang team Arun na video analysis oiragani haina charol na makha tana khangalakle District Youth Affairs and Sports Officer Thawal na sinduna district level under 17 nupa macha amadi nupi macha gi oiba karate masana gi trial selection chalibatha asigi kuntareta Thawal Babu Bazar da pangthoklagani hairi DYASO Thawal na thadorakpa cherol amada makha taraduna trial selection asida saruk yana ba Thawal district ki manung da leiriba school singi sanaroi sing amadi official singna trial selection pangthokadoriba numit ki ayuki pung taret tabada report tawrana ba khangalakle All India Football Federation Gimidyang Makhada Tripura na yumbu oiraga pangthokadoriba humfutara nipan suba National Football Championship for Santosh Trophy da saruk yananaba Manipur team gi official singda Thangjam Ibotombina team manager Kamai Joy Rongmai na head coach Hidam Prem Kumar na assistant coach amadi Nandaibam Zinan na physio ni haire official singna ngarang dagi hauduna lamlong thongkhong gi artificial turf ground da chathariba trial selection da saruk yaduna team semba da saruk yakre Cycling Federation of India ki meeting makhada lakliba November 15 degi 18 fauba Chennai na yumbu oiduna pangthokadoriba National Track and Road Cycling Championship for Senior, Junior amadi Sub Junior da saruk yagadoriba cyclisting loinana Orissa na yumbu oiraga December 3 degi 3 pangthokadaba tournament da saruk yananaba trial selection pangthoknanaba Manipur Olympic Association sinduna ngarang dagi hauraga ngasi fauba pangthokadaba adu nong namaram oiraga yeithokle haina khangalakle State Cycling Team sembagi trial selection nong sing faraklaba matamda anoba matam leplaga pangthoklagani haina cherol na khangalakle cherol du da makha taraduna trial selection pangthokpada sai NERC ki cycling coach O Basanta Youth Affairs and Sports ki cycling coach Y Sunita cyclist singi parents singdagi mihud oina S Jiten amadi ke Basanta na sarugana naba madam chana report tawragadabani haina su cherol aduna makha tarakle Nakalamaromda Manipur gi team sembagi trial selection chalibatha asigi kuntareta mafam hongdana pangthoklagani haina Manipur Olympic Association ki joint secretary na thadorakpa chelol amada khangalakle Manipur University Sports Committee na sinduna MU basketball team semnanaba trial selection chalibatha asigi kunipanda Manipur University ki basketball court ta pangthoklagani haina Manipur University Sports Committee ki secretary Dr. CH Pradeep na thadorakpa cherola mana khangalakle cherol du da makha taraduna trial selection da saruk yananaba Manipur University makha da leiriba college amadi institute singdagi nupa sanaroi kunmari amadi nupi sanaroi kulhumdoi khangalle hairi khangalaba sanaroi sing amadi pangthokiba tournament ta saruk ya hodaba sanaroi singna thasgi kun taruk ta pangthokadoriba trial selection da saruk ya ba yaragani haina khangalakle Manipur University ki team sembagi trial selection da khallaba sanaroi singna lakliba November 16 degi horaga 13 fauba Bihar na yumbu oiraga BBA amadi Bhubaneswar gi
KISS ta pangthokadoriba East Zone Inter University Basketball Men's and Women's Tournament ta saruk yaragani haina chorolasina makhata na khanghalakli loisilakpada maroiba paw amuk hana pizari Imphal West District ki manung chanba langtabal da leiriba haibok ching asibo reserve forest oina thamnana ba ngasi fam ki ba state ki cabinet mi fam na warep laukhre Chief Minister Nong Thongbam Birena Northern Frontier Railways ki Chief Administrator Ketendra Goyal ga unaduna Manipur da rail lambi amadi masigi infrastructure sing ningthina faganhana ba honaba ki matang da wa khanakre Government employees singi salary amadi thabak tigi potharaba singi pension ningol chakoba amadi Diwali gi yenglaga October 13 da yenthokna ba tangai fadaba thabak sing paikhat pinaba treasuries and accounts director da khangankhre amadi kombu kuki ohenna ba hotna ba leptri komdi yek salai leizaba yelhomini utangbi kuki gumba nate haina Federation of Haumina fongdokre Ngasigi oinadi ISCOM news na pizaba Manipuri paw matanga solution jari meeting tabiri bukhwai pumna makpu amuk hana khurumjari